Ngasinumida waram phongkhiba tungan Manipuri siphongsing amasung thokhiba thawdo wathoksingdagi maruoibi I pausing miyamna thamjage hanmada Kangla paudagi lakusaraga Say sigi oina ngarang phawbra traffic control police na traffic rule thugaibagi case lising amaga saniga humpuga mapal lokakre SP traffic Say sigi oina ngarang phawbra traffic control police na traffic rule thugaibagi case lising amaga saniga humpuga mapal lokakre lupa lakh Taraga mapan lising kuntraga mangaga sawagi I salan kakhibagi manungda lupa lising kuntraga humdagi penalty thirakre haina SP traffic Pramesh Arambam na phongdorakli wafam singa si press na SP traffic Pramesh Arambam ga unaba ma phongdokla duna mahakna makhata na hai thidoktana leidiba penalty amount si numit maudrani gi grace period asigi manungda thidoktrabadi I court legal proceedings sing sathaba horagani Road safety month 2025 ka mari lainana traffic police na mafam kya drive sa thabaga loinana lambi da gari thauriba miyamda road safety awareness pibagi thabak akan mamong sa thari maru oina Kangla Western Gate Moirangkhom Kwakaithil police outpost amadi Singmairong police outpost mamang drive kam awareness pangthok tuna lakli drive asida maru oina helmet uptaba mai ka bachinjak sasin thaksilaga gari thauba sahi sudaba angang singna gari thauba modify toraba Makhol ahoba exhaust pipe sijinaba sina singba hiram singa sida ahenma miyeng thamli mamang sai English singa niga kunga mari da traffic police na traffic rule thugairaga mari lainaba case lising mari ga samri ga nifu fine tawbaga loinana lupa lakh nifu ga mapanga lising humdraga mangaga satruki I salan kakhi masigi manungda violators na khudakta penalty thiramba senpham na lupa lakh mari ga lising nipan ga Samani aduga pending da lairiba penalty isna lupa lakh nifuga mangaga lising humpuga tereka sawani pending amount si thidokna ba numit maudragi gas period laigani gas period asigi menuna karigumba violator singna penalty amount adu online da payment ta hodragadi makhatana I court ki mating loraga legal proceedings sathagani amaramda sakolakpagi matungina lambi sinbagi sangas hengalakli Kumza English singa niga taraka mapanda accident case satruk ka ahum thoki maduda miyoi samaga nifu sikhi satre ka ahum fuga marina asu apanaki kumza English singa niga taraka mapanda accident case satruk ka ahum draga nipan thoki maduda miyoi samaga ahum fuga mari sikhi duga samapanga marina asu apanaki kumza English singa niga kunda accident case samri ga kunthra gom dai thoki maduda miyoi samaga kunga manga sikhi aduga Saungaga humfuga humdoina asu apanaki kumza English singa kunga mathode accident case sahunga humdraga mari thoki maduda miyoi samaga manga sikhi samriga kunthraga mangana asu apanaki kumza English singa kunga ni thode accident case sahunga marfuga tere thoki maduda miyoi samaga kunga ni thoi sikhi aduga satruka maudraga nipana asu apanaki kumza English singa kunga humdoide accident case sahunga yankhai getere thoki Maduda miyoi samaga ahum sikhi aduga saungaga humdraga ni thoina asu apanangki aduga mamang sahi English singa niga kunga mari dana accident case saniga maudraga mapan thoki maduda puna miyoi humdraga manga sikhi maramasina traffic police na su lambi da thokpa accident gi sanga si hantarangna akan mamong da drive chathari amadi makata na su sathaki gani miyam na su gari thawba matamda safety gear sisina biyo amadi traffic rule nga na satpi yu haina magna makata na phongtoki Amaromdana nakalamaga asum unaraga wari sanabana waroisin purapang ngamloi nandoluwa India lenga ki maikedi ki Manipur gi thokliba muknaba solution gi hairabadi nakal anime ki miyoi singa wari punna wari sanaraba matamna oithokadabani nakalamaga asum unaraga wari sanaraga waroisin purapang ngamloi haina amuko gi president nandoluwa na phongdokre wafam singa si roadside Vendors Welfare Association ki kungatare suba foundation de thoram ka paumi singna hangbu wang ki pakhum pi raduna ma na haikibani nandol wang na makha taraduna ngarang Ministry of Home Affairs ka Kukizo Council ga unakhiba si tungan unabana waroi propang amloi India lenga na thoklibi issue asigi matangda maitai MLA Kuki MLA Naga MLA haina khaidok tuna tokai na khaidok lagu unabagi thaba ama satharibasi ECI amadi Supreme Court ki mayok tene haina lawi Masiguma thaba asi toktuna amat oina punna phaminaduna poroisin puraknaba oina hotnaduna afaba awanba purakpa ngamganaki thawra masigi matangda palladuna nandona makhatana hai Imphal city manungda mosilliba lambi silhalliba si street vendor khaktada tainabagi mahutta atopa lairiba
मरम क्या मुन्ना मणिपुर लेंगामदी IMC ना खांगदोक्लगा थबक पैखतपा मथौ ताई लंबी मोसिलिबसी स्ट्रीट बेंडर हेक ताइनरिबसी मखोइना वाजरिबा मसा मसु क्या सेमदुना युम पुरिबनी हाइबसी मियाम अमदी मरी लेनबसिंगना खांबिफम थुइ लेंगाकी मेकेदिगी इंडिया की ओइना एक सेमदुना सतनबा हौख्रबा स्ट्रीट बेंडर सिंगी थौरांग सिंग अदुसु मपुंग फाना लौखटपिरबदी हेना मपुंग फाब इम्फाल सिटी अमा ओहेनबद नतना स्ट्रीट बेंडर सिंगी फिबम फगतहनबा ngamganaiki रोड साइड बेंडर वेलफेयर एसोसिएशन खोइरंबल इमा काइथेल सिंदुना रूपा महल थिएटर पांथोकपा थौराम अदुदा नेशनल हॉकर्स फेडरेशन की जनरल सेक्रेटरी शक्तिमान घोष मकपाल की प्रेसिडेंट ओइना बिलासिनी RSBWA की एडवाइजर जानो बेगम केएस इबोतोम्बी तंखुलनागा खुस्टिस एसोसिएशन की सेक्रेटरी जैक्सन अमदी RSBWA की प्रेसिडेंट खेत्री तमान सर्वयाखी अमरोमदना MLA काईसी लेखिद्रे हाना TAN हिल्स की मिनिस्टर सु ओइरमलाबा तदुबी असेंबली कॉन्स्टिट्यूएंसी की MLA एन काईसी नमसा की अनाबा मन मरम ओइदुना ngasi लेखिद्रब MLA चीफ मिनिस्टर एन बिरेन की अहानब ताम नेशनल पीपल्स पार्टी NPP की टिकेट वोट करक्तना तदुबी असेंबली कॉन्स्टिट्यूएंसी की MLA ओइरमे हाइरि ओइना चीफ मिनिस्टर एन बिरेन सिंगना सुनुवाइतब फोंदोखरे अमरोमदना सेंगमाई पुलिस नहा अनि कनख्रे ngasi nungthil kaksing da gini haiba naha ani na gari masa tongduna sekmai satlubani haiduna kangla tongbi rom da sanglakpoda sekmai police ki check post ki personal singna thengnabadagi Kuki Area yaudringai da kanmangam hauradi naha ani tu kariguma sekmai police na thengnaramdrabadi soidana awaphamna taramgani sekmai police na makhoi ani da matung manaw tawduna ba pautak pi khiyadi amaromdana poni loiriba miyoi singna registration tawbiyu khogendrajit Veterinary Director Dr. R.K. Khogendrajina haikre malemgi manungda amata ngairaba Manipur gi sagol poni bu yokhanabagi panamda Manipur lengana poni registration tawbagi ayawa thas gi taraga tarete gi pire masida Manipur da lairiba poni loiriba singna registration tawbiyu wafam sing asi sanjen thongda leiba veterinary office ta pangthokpa paumi sing unaba mada magna phongdokhibani magna makha taraduna lengana poni registration tawnaba paikhalagli thaba sida registration tawrabadi poni na naaba madi siba matamda sagol loiriba singna insurance kana pa phangani sagol sing matam gi matungina machinjak pijaba ngamnaba incentives pigani thabak sing asi mapung phana veterinary department ga Manipur leiriba sagol gi club sing amadi stakeholders sing tanaraga athuba thabak pakhat pa horagani legana poni registration tawno pa pakhalakli basina Manipur leiriba sagol bu nungsiba madi sagol loiriba sing da kana ba piba ngamlagani sagol loiriba sing nasu legana pakhalakli ba thaba asida mateng pangbiu haikena su pau sida makhatari amaromdana Noida scam ga mari ledina KCP PWGM's unification wafam khra thamlakli Kanglaipa Communist Party PWGM's unification की PRO सिंखाई nganmana miyamda wafam khra thamlakli madudi QNET Noida sector samagani fugu humdo online telephonic scam sibu kupna investigation tawriba KCP PWG gi makha tarak par report oina case asida chenariba thaunauzam nikas ki apokwi thaunauzam khomdon bi masama club ta sangjaraktuna makha tana investigation sibu kupna thijinma amasum chenariba makok maru oiriba singa sibu leba miya mamangda puthokpada masana yana mating pangani haina phongdokhibaga loinana chenariba atai angang singa sigi mama mapa oiba singna lupta athuba matamda sangbiraktuna scam asigi horapum thidokpada lup asida mateng pangbiyo miramda leiriba angang singa sida apapata natragana thawoningdaba thawdok thoktanaba mama mapa singna tare tara thokna khallaga scam asibu Manipur gi maru phone muthatpada lup asigi mateng pangbo oina athuba matamda sangla o haina lona thingkraba KCP lamyan ba khumman gi PRO singkhai ngan mana thadorakpa sirol asina khangalakli amaromdana matam khara gi matungda thangal kaithil kari oirakadagi haiba tamba ngamdaba phibamda leire sitra aikhoi gi apunba saktam gi president Hawam Sitra na nungnang ba phungdokladuna haikibada matam kharagi matungda thangal kaithil asi kari oirakadagi haiba tambangamdaba phibam amada leiri wafam asing asi Manipur Press Club ki thangjingol da pangthokpa aikhoi gi apunba saktam thangal kaithil gi mari suba foundation day gi thauramda phungdokhibani magna makhata na hai thangal kaithil gi phibam asi ngak senduna thamnaba gi panamda lup asi kanagi sumating yaudana hawdokhibani thangal kaithil gi hausik oiriba phibam asi awaba gi masangni
ipu thangal gi minglawraga tholiba thangal kaithil asi tungda kari oirakhatagi haiba tamangamdaba phibam amada lairi oirakliba phibam asida lup asina paikhatpa yaba thabak kudimak leptana paikhat ki gani haina su makna makha tana phongdokhi thauram adu Manipur University ki Department of Law gi head Dr Yumnam Premananda amasum Laikol gi President Dr Khetri Mayum Subadani su saruk yakhi amaromdana ikopna sinduna puya mai thabigi sahi saniga maudraga taruk subaning sing thoram pangthoklagani puya mai thabigi sahi saniga maudraga taruk subaning sing kumon handaksu International Observation Committee on puya mai thaba ikopna masiga satminariba lupsinga punna sinduna pangthoklagani haina organizing committee gi convener moirang them naukhambana phongdokre sumang lila sanglenda pangthokiba pawmising unaba adu mangna makhata na hai Lakliba Walksing Kungo Humdoini Pan Janawari Kungani Tweshida Puya Mai Thakibagi Tauramasi Iraibaki Ariba Kunung Kanglama de Bisnupur District Manung Sanba Kaino Tongkad Leba Lam Ahingba Lampak Tauramasi Pangtokani Tauramga Mari Laina Lamdamasiki Apun Magi Saktam Sagana Bahona Vamasum Yellowing Idigi Nungshisana Laminaraglaba Singburoi Tamburoi Aniki Marakta Hen Asat Mari Purana Bahona Bada Singtani Oiba Tabak Toram Kya Taukiba Saknairaba Mioishinga Kudol Tamgani Maisong Ningsing Mana Masum Sing Mitami Nungsi Kudol Mana Handak Sayuina Bisnupur District Kaino Tongkada Liba Hangemam Sauba Angomamadi Impal Iski Kabo Laikai Dr. Hira Kabuida Piragani Mana Asida Shelamasum Citation Yawani Puya Mai Thabi Ningsing Tauramasi Maitay National Fronts MNF na English singa magasama pango humdraga nipan gi leptana sahi khudingi pangthoktuna laklaba matung English singa ni taraga mathuidigi hauna mapa laiba ki miyoi singa madi lamdamasigi lukya punsinduna International Observation Committee on puya mai thaduna pangthokpa horakibani thauramasi leptana sahi nifukotar ulom pangthoktuna lakpagi mahina ngasidi kanglaipak Manipur singmi tamigi nungsi mari sakapangam le Yellow missing Lola Mati Mayek Sakolapagi Mahi Oina Ngasidi Maitay Mayena Master degree Thak Power Lloyduna Research Tobigi Takta Lay Yore Asigumba Malem the Numit Tana Lady Bumakai Sing Mita Mikunaina Kaw Ngamluru the Walksing Kungo Humdo in Nipan Numinasida Kanglay Paki Kui Lidik Sing Tumna Mai Tato keep Numira Subuning Sing Bada Iresa Singburoi Tamburoi Sing Sarugaminasi Numirasida Kanagumadlup Amatana Ban Block and Sing Batavira Kano Hinasu Apple Tauki Makasa tarak poina atian ma paukra memna thamjage sakang nabasing nomoi kapsilamli haukibu Janawari taraga taruki numidang pung nipalum taba matamna wangoi police station gi manung sana leiba thiam laisangkhong khwai lerak awang lekai da leibi imung amada sakang dabu khulai paiba mioi khrana nomoi kapsilamna hadi nomoi kapsilam leiba mioi leikai dru leiba thinguzam Joy Kumar Seikun humfuga mathu apokpa iwom sakhobi sakang dabasing aduna ma ki yumna nomoi round khara kapsilam khi hadi adubo thaudo odur aso apana amata yauki balaiti kanana kari maram gi damak nomoi kapsilam libano haiba hausu phaba yoina khangba ngamdri hadi Amaromdana Janawari kuntraga mathoida parliament mifam haugadori Saliba say English singaniga kunga mangagi oina parliament budget ki mifam lakliba Janawari kuntraga mathoida gi haugadori mifam asigi ahan basaruk mathangta February taragomdoi phawsa thagadori mifam asigi ahoba numita Bharat ki President Draupadi Murmu na Lok Sabha masum Rajya Sabha gi apunba session da ma ki warol thamgani Mathangta February amada Finance Minister Nimara Sitaramana Union Budget puthokani Union Budget puthokadaba sigi mangoina na Finance Minister na tuan stakeholders sing union sing amasum mihut kayaga hokiba Janawari tarukta re-budget consolation pangthoki budget session asigi ani suba saruna sai sigi March 10 dagi horaga April mari phabu pangthokani amaromda February 5 daga Delegate Assembly election pangthokadaba na Election Commission of India ECI na Union Lengak Deliga mari lena buwa phamsing Union budget puthokpada yahondana bakhana khre hairena su pausta makhatari amaromdana Susampur police na yunga amadi yungo kaya marum fagali ngarang Manipur police ki team amana Susampur police ki manung sana laiba Zawbeng area da thi humbigi thabak sa thabada aini yadaba yunga amadi yungo kaya marum fagat pangam hari sadakhiba thi humbigi fagalaba yunga amadi yungo singamadudi can beer humfuga mari beer bottle kunga manga apple amadi grape juice bottle kunga mari soju bottle tarakani thoi Indian made foreign liquor quarter bottle kun go hum amadi full bottle kun
हाफ बोतल तरागा मथुय अमदि युंगौ बोतल चामगा हुमद्रागा मंगा फगतपा ngamle haidi फगलबा युंगा अमदि युंगौ सिंग अदु सुचामपुर पुलिस स्टेशन की कैंपस मनुंग थुगाइदुन मंगनख्रे मखाताना पुलिस ना आइन यादब मोंगदा युंगा अमसुम युंगौ योनब सिंगी मथक्ता ड्राइव से तखिगनि हाइदि पाउनिंग खोलदगी तोप पाउन कुकी खुलाई पाइब तरुक तांखुल सिंग फुरगा थारखरे कांगपोकपी डिस्ट्रिक्ट की मनुंग चनबा फाइलैंड मॉल विलेज ड्यूटी ताव सत्खिबा कुकी खुलाई पाइब तरुक तांखुल सिंग फारगा फुरखरे हाइदि थाउदोस कांगपोकपी द बेस्ड ऑफ कमिटी ऑन ट्राइबल यूनिटी कोतु नदी नागालैंड हुलुप एनएसएन आईएम ना सतखिबनि हाइना मराल सिरपगा लोइना पुंग कुनगी मरी की मनुंग सेनबसिंग पोथोरंगनबा अकन वफम थमलक्ति थाउदोसि ngarang ayuk pung mapalom tarakpadu waide thokibani haidi थाउदोसि की matangna phangba pawge likhunna Imphal East rukholasum Kangpokpi district ki lonabada leriba tangkhul hundung amasum itham khulmeya da koki gi miyoi tarwado khulai pai tuna lakibani tanjadu da tangkhul na khara thengna duna ungkhatnarakpadigi over power tawduna pharaga phukibani haidi social media thadorokpa video amadi photo singdasu kuki khulai paibani haiba miyoi singadugi makhong phaigal amadi ningjol na singba mafam singda saifam naina furakpagi dakpham taba mek singnori kari karamba matangdagi thaudoru thokibano haibagi sapsabadi khangmangamdri nakala maromna kuki gi miyoi tarwaduna tongkhiba gari amas mobile phone mulhaure haina maral sirakpaga loina NSN IM na hairiba thawongdu satharakibani haidi मधुगी मथक्ता हौजिक थोक्लिबि इरांग असिदा तंखुल सिंग न्यूट्रल ओइन लई हाइरबसु असिगुम थोंग सथरकपदा यानिंग द बुवाफम थमलदुना कोकी तरुक फारगा फुरकपदा सेनबसिंग पुंकुन गे मरिगी मनुंग सिनगदबने गारिगुम हारिबा वाफम असिदा थवोइद्रबा मधुरु थोलकपा अफपतगी दायित तंखुल सिंग पुगदबने हाइरकली लुसिलकपो ओइना तो पतेंदकपा अपडेट खरा म्याम न थमजगे म्यांमार गी होमिलिन दा नागा न्यू ईयर सेलिब्रेशन पांगथोक्रे हाइदि लोइनना Nagalim sovereign journey mangnom da sangsil heba wapam su report tarakli Nagalim sovereignty movement historic milestone oina mai pakna Myanmar gi Homilin da Naga New Year celebration yumjakasan numita pangthokre haina su media sing da report tawnarakli Tendana sumna myam da thamjaram ge do hauji koina di myam paus mata se lusinjer ge masu myam puna makhata ba na update ngamine se na channel sigi meke digi myang ifam da makhata na thamjari myam puna no update ngamine se